Lakhipur online puthokchaba October ki tang 9 thangje numit ki Khomjinba Pao tabirasi ahanbada maroiba Pao Civilian Award Assam Bhaiba Assam Saurab amadi Assam Gaurab managi damak ming pikhalakna ba hairi Manipur gi apunbagi saktam da singnarak pasingi mayokta BJP Manipur na lepli haina BJP Manipur Pradesh ki President A Sarda Devi na phongdokre Rajya sida tilhau pusilakpagi chang hanthabana tilhau gi mamal henbani haina Mantri Ranjit Kumar Das na phongdokre amasung Assam lenga ki maigedagi Lachit Sena gi mathakta ain gi oiba thabak lokhanna naba aksana dabi tawkre Hojik mapung oiba Pao tabirasi Assam Rajya gi wanglaba Civilian Award Assam Bhaiba Assam Saurab amasung Assam Gaurab mana sigi damak matik chaba miyoi sing khananabagi matangda Kasar jila gi oina Magistrate P Choreibu Nodal Officer khankhre jila sigi oina ming pikhan anabagi damak tha sigi lakliba tang 13 gi manungda Assam Civilian Awards.assam.gov.in hairiba portal asida changlaga ming pisingadabani aduga mana phangadaba miyoi singi list December gi tang ani ta lauthokani haina Pao asina makhatari Separate Administration Talibasi BJP ki MLA nanate Kuki ki MLA nani loinana BJP dagi MLA oiriba Kuki MLA taret asigi matakta matik chaba action lokhatna ba BJP national level da mangjona che thakre haina BJP Manipur Pradesh ki President A Sarda Devi nangarang irai numit thambal sanglen da leiba mahaki office ta pangthoki pa Pao gi mifam amada phongdokre wafam asi handak social media da viral chatliba video amagi matangda miyam da sengdoklatuna pangthoki ba Pao gi mifam aduda mahakna makata na hai MLA tara oirabasu manga oirabasu Separate Administration talakpada BJP na sokatte Separate Administration talibasi BJP gi MLA ni haina miyam na khalibasi khanbiganu Kuki MLA na tanbani haibasi mayek senglabani adumakpu BJP gi MLA oibanina BJP Manipur Pradesh ki maigi dagisu action lokhanna ba national level da che thakhiba kuire miyam gi sentiment sokadaba thabak amata tawroi matam pumbada BJP Manipur Pradesh na miyam gi sentiment ngangnana ba angamba thakta honagani haiki aina prajamiyam da thamjani basi aikoi MLA tara BJP ki taret yauri basidi aikoi yam sengna aikoi na makhoi gi mathakta action loba yaba maram chaba aduga matik chaba action lobiu haidana aikoi na center gi leader singda national party ama oina koi maudu gi process tawgre aduga yam sengna separate administration talibasi BJP na natte aduga Kuki gi MLA tara nani haiba wafam asini yam clear oina thamjani basi aduga BJP Rajya sida tilhau pusilakpagi chang hanthabana tilhau gi mamal henbani haina ngarang silchar da thunglakhiba Food and Civil Supplies Consumer Affairs amadi Panchayat and Rural Development Mantri Ranjit Kumar Das na Paumi singa unaba mata phongtokre mahak na hai Nasik tegi lakadaba tilhau sing handak patha pumthaba thokibana hanagi tilhau adu mamal tang na yonbani haina mahak na haike handak tilhau kg ta lupa hompu tagi na hombudra phobo yauna yonba thengnare haina mahang phongdokhi ড্যামেজ যদি হয়ে যায় তো স্বাভাবিকতে পেঁয়াজের দামটা বাড়িব আর যদি এভেলেবল যেটা হয় তার যদি উৎপাদন যদি প্রয়োজনতকৈ বেশি হয় তো দামটো কমে যায় গতিকে এইটো উৎপাদনৰ ওপৰত ডিপেণ্ড কৰিছে অৰ্থাৎ ডিমাণ্ড এণ্ড ছাপ্লাইৰ ওপৰত ডিপেণ্ড কৰা বস্তু পেঁয়াজৰ আমি নিজেতো আমি পেঁয়াজ প্ৰডাকশ্যন কৰিব নোৱাৰোঁ আমাৰ অসমত আমি কি প্ৰডাকশ্যন কৰোঁ অকল চাউলত বাহিৰে এইটো মই ক'লোঁ নহয় ডিমাণ্ড এণ্ড ছাপ্লাইৰ ওপৰত কথা যদি এতিয়া যদি নাচিকৰ পৰা যদি বেছিকৈ পেঁয়াজ আহি যায় কাইলৈ যদি যে নহয় আমাক প্ৰয়োজন আমাক বৰাক ভেলীত যিমান প্ৰয়োজন তাতকৈ যদি যে দেখোঁ যে নহয় 50% বেছি যদি সাপ্লাই হৈ যায় তো পেঁয়াজের দামটো কমে যাব Lakhipur online channel asibu yengbiriba singna Pao asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Assam lenga ki maigi dagi Lachit Sena gi mathakta ain gi oiba thabak lokhatna naba aksana dabi tawkre handakta Durga Puja gi matamda Lachit Sena gi miyoi singna Bangla londa iba banner sagai ki bagi thodok adubu kanna yaning da phongdokladuna ngarang irai nimita silchar da Pao gi mifam ama pangthokhi mifam aduda thodok aduna
Assamese amadi Bengali singi marakta Kanglup masel gi marakta irang thoklakpa yai hairaduna All Kasar Karimganj Hailakandi Students Association Aksa Central Committee gi advisor Rupam Nandi Purkaistana Assam gi Mukhyamantri ki pungning chingsin ki Sri Rupam Nandi Purkaistana hai কেউ জানেন ব্রহ্মপুত্র উপত্যকায় দুর্গা পূজার প্যান্ডেলে বাংলা ব্যানার নিয়ে যে miyamna sukhangli baduni Brahmaputra Tampakta handakta Durga Puja gi pandal da Bangla londa iba banner sagai ki amadi athiba wahiwata sijanatuna chaingang batau ki hairi madugi matang da lachit sena amadi asu khanglup ani asigi thodo adubo kanna yaningda phongdokladuna bir lachit borfukan gi ming laikha da tahalle haina Rupam Nandi Purkaistana phongdokhi paugi mifam aduda Saidul Rahman Bishodev Sukomal Das Apsana Sadial na chingba miyoi sing sarugya ki hairi বাঙালিকে নিয়ে বাংলা ভাষায় ব্যানার টেনে নামানোর অধিকার তাদেরকে কে দিয়েছিল সেদিন এত ঈর্ষা কেন এই ভাষা নিয়ে বাংলায় ব্যানার থাকলে কি অসুবিধা তাদের কেন এত হীনমন্যতায় ভুগছেন এইসব ব্রহ্মপুত্র উপত্যকার কিছু সংগঠনের নেতা ব্যক্তিরা Kanganjaba ama Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahum gi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore Healthcare gi field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasina tamba yaraba coursing asi tamduna isana isabu thabak bijabagi kudong saba lobiyo aduga nursing yoga attendant first aid training Emergency Medical Staff amadi RMP course na chingbagi atemba matamgi oiba course singi tamaktasu admission haujare SM Dev Civil Hospital Silchar da practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da lengsimbirabu natraga mobile number 9395732456 da pau phaunabiyo Pathambam Chanu Albinagawi, Institute of Medical and Paramedical Science, Bachelors of Vocational in Operation Theatre Technology Tamil. Gracewell Hospital practical class Taujabani. I have Hum Madi Matun Operation of my Pangasi Sabangan. High river courses Hojiki Matamda Yanga Pudong Chava, almost interiors and Madina course and hygiene. Mayamsu High River Pudong Chava, Silovina, Wafamsi hygiene. I can make my side to the I Silchar Institute of Medical and Paramedical Science da di pastor Japani adu muji na SM Civil Hospital da ICU technician na Nungairaba Pao Kasar Pulertol da Holistic Therapy Center ama hangdok jare acupressure amadi naturopathy gi matengna adomgi khwang naba khud haigat pa yadaba khu tangda naba Saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagitamak ngasimak lengsin biragu senior consultant acupressure and naturopathy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fulertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari mobile number 8638078821 ni aroibada maroiba paw amukhanna Civilian Award Assam Bhaibab Assam Saurab amadi Assam Gaurab managi damak ming pikhalakna ba hairi Manipur gi apunbagi saktam da singnarak pasingi mayokta BJP Manipur na lepli haina BJP Manipur Pradesh ki President A Sarda Devi na phongdokre Rajya sida tilhau pusilakpagi chang hanthabana tilhau gi mamal henbani haina Mantri Ranjit Kumar Das na phongdokre amasung Assam lenga ki maige dagi Lachit Sena gi mathakta ain gi oiba thabak lokhanna naba aksa na dabi tokre
Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.